Mayam kurumzare dum yingbir bisum back news ni ay Elizabeth na hausi pungza si fawbui maruba pausing miyam da pizari. Rims Hospital da laying lakiba kuki malatan ahum haukiba nongyay matungda security ki akan ba section thoranga loina na pukre hairi loina na nongyay matung pung anirom taba matamda Churachandpur gi district hospital da yaukiba ga loina na makha taba ana laying ki thabak thoram sing chathaba haukre hairi. Panbayabadi Nagamicham Yauna Yamlaba Miyamna Kuki Melatan Ahum Rims Hospital da Analeng Chathabi Yaroi Hospital Asidagi Putoki Gadavani Haina Akan Bakong Zang Chathakibani Ngarang Numidang Lamdam Masigi Tuwan ba Mafam Dagi Lakpa Nagama di Maitay Singna Rims Tamna Thomzilakpada Rims ki campus Wangmada security forcing na Tingduna Tambadagi Akan Bamong da Mukna Batoki Kongzang Loy Singa Dubu Tan Kaina Bohona Bada security force ki Maikay Digi Tear gas amadi rubber bullet na chingba kaya kapki Kongzang Loy Singna su nung amadi nauri kaya security tamna kapki Chief Minister Yumnam Khemcha na chair logduna Khongsang Faubagi passenger train services amuk hanna haunabagi matangda ngasi Babupurada leiba CM gi secretariat ta mifam pangthokrai Chief Minister gi social media post amada mifam aduda NF Railway Lamding Division gi Divisional Railway Manager Samir Lohani, Director Transport Daina Kumanthem amasung RPF ki Senior Commandant Jethin B. Raj Saruk Yakyairi. Mifam aduda railway section aduda oiriba law and order ki fibam yauna asoingam yaudana ningtina rail service tawhanabagi matangda khanaki amadi state lenga ki maikai degi connectivity fibam hena ningtina fahanba yauna state asigi miyam gi damak transport a hena khudong chahana bahonari haiki Ukrul gi Tongo village ki Hetman Atem Simren na luchingba kangbo mana Chief Minister Yumnam Khemchan ga ngasi Mantri Pukrida leiba Secretariat unakrai Chief Minister ki social media post amada unabaduda Tongo village ki chawkha thaurang amasung yaifa thaurang singi matangda khanaki Imphal ki Khwaramban Ima Kaithel dangarang ayuk traffic police personnel amada thang na thilambagi thodokta chenabani haiba miyoi Manipur police ki kangbo na fare hairi faraba miyoi dudi Ukhongsang Nongpok Sekmai degi hauzikna wahengbam leikai da leiba maibam umakanta chahi kuntaruk ni hairi miyoi asidna sizinaki ba thang aduso police na fagat pangamkre hairi loina na thang na thilambadagi soklaba traffic police personnel adu hauzik khudong thiningai oidre hairi Mudang sai sida break amaloche ke break ki matungda Manipur police na heroin kilogram mariga gram chamriga nifu mari brown sugar kg mangaga gram chahumga yankhayumdoi WY tablet gram chamriga kunithoi SP capsule kilogram aniga gram chatruka homfunipan ganja kilogram kuntaruka gram chamga nipan mai thadok tuna manghan takhan khibagi pau amade Manipur masumalem gi tuan be pau simpuduna lakche ke impact news meeting tatun lebio Shuti nataba numit singde specialist amagi manakta chatpa matam sangdabara. Haujikti Babina Hospital na thabak tauba lalolitik tauba amadi thabak sinba miyoi singidamak special weekend Sunday OPD clinic hangdok sari. Nomaijing khudingi adongi khudong chagadaba matam yengbiraga ayuki pung mapaldagi nungtilgi pung mari faubagi manungda medicine ENT cardiology urology gastroenterology PMR surgery chest medicine amadi pediatrics ki experience leiraba specialist sing tanabiu Subsidized tauba specialist consultation fee khangatlaba ahanba investigation amadi procedure da chada taragi discount priority registration fast track appointment amadi mapam amatta da tongan ba analayengi kudong jaba singi kanaba lobiyu adongi achinba matamda ayet papidana adongi hakchang fana thambiyu Babina Hospital gi special weekend Sunday OPD clinic ta linksin bidao appointment lognaba kidamak amadi ayen bu wapam singi damak 69093 9066 ta call tawirao mating leiba layeng fanghanjariba Babina Hospital Hanadagi Hena Kudong Chaba Pizari. Jenny Kurai. Megi tarik kun dagina Jungi tarik kunipan Paubada BLO Yumtong Kudingi Lakan. Makoy na piran ba enumeration form mention biraga BLO da sinabiyu. Enumeration form submit to widrabadi voter lista ning yarok loy. Ako pa marol gidama BLO da hangbiyu natraga 1950 da call tawiyu. I am in RU. Mayam pumukan na taram nok chere belete na sige makataba pau miyam da pizari.
Manipur Police na ngasi heroin kilogram mariga gram chamriga nifu mari, brown sugar kilogram mangaga gram chahumga yangkai humdoi, WY tablet gram chamriga kunithoi, SP capsule kilogram aniga gram chatruka humfunipan, ganja kilogram kuntaruka gram chamgaga nipan mai thadokuna manghan takhan krai. Ngasi lamdengda leiba siza common biomedical waste treatments facility da Manipur Police na tuwan ba district singdagi fagalakpa pre amadi post trial drugs sing adu dispose okibani dispose obagi thoramadu da Ningsen Warngam IGP intelligence amadi NAB P Pradip DIG range 2 amadi DIG intelligence and Herojit Maitai DIGP armed police 2 Ketrumayim Sivakanta SP Imphal West W Basu SP Nab Yauna Police Department ki makok tongbo official sing na saruk yaki ngasi gi thoram aduga mari leinana IGP intelligence amadi Nab Ningseng Warngamna haikibada ngasi Manipur Police Nab amadi atopa security force na fagat pangam khraba mayai ka bachinja ki polum singasi Siza Common Biomedical Waste Treatment Facility asida yamna transparent oiba amadi akoibada sokhandaba mawongda dispose obani haurakliba naha singbu mayai ka bachinjak tagi ngakthokna thamnaba asi aikhoigi legal amadi moral duty ni makhata na state asigi drug free state ama oihanna bahonabada punna thodang lauminasi haina IGP asana appeal tawrakli. This seizure of narcotics drugs is made possible by the vigilance, alertness and dedications of District Police of Manipur and Narcotic and Affairs of Border and in coordination with other security agencies. And this symbolizes our united stance against illegal substances. We chose this state-of-art biomedical waste treatment facility to dispose of the drug so that this drug disposal is conducted in a safe and environmentally responsible and transparent manner. I also want to use this occasion to reaffirm our dedication to the vision of a drug-free Manipur. Manipur Police ki mitiyang makhada laukhatpa section tharang ki manung channa security force na chathaba thi bohomba ki thabakta lona thingkraba lalholom RPF PLA ki active cadre ani fare hairi Imphal West District ki manung chanba sagol bandagi faraba cadre adudi Bisnupur District ki oina mamang laikai dagi haujikna Imphal West District ki sagol band moirang hanuba mayai leiraktagi mutum Mohan Singh chahi kunmapani Lamphel sana kaithel manaktagi faraba cadre aduna Bisnupur District ki Laimaram Awang Laikai dagi Sanayai ma Laichombam alias Lairang Zau alias Laireng bi chahi yangkai ni hairi Security Force na Ukrul District ki manung chanba tuwan ba mafamda logi wangmada sajalamba bunker taramari sidok tuna manghan kre hairi bunker singado Mongko Chefu Patlizang Hill stretch ta logi wangmada bunker manga Longfu Junction Industrial Estate Center Hill stretch ta bunker mapan sajalamba do Security Force sing na thugaiduna amang atathokan kibani hairi loinana mafam adudagi 5.56 mm gi empty case ani sufagat pangam ki hairi Security Force ki kangbo mana miyoy ma khulai ga kona na fari hairi faraba miyoy adude Imphal East District ki khurai puthi balaikai deki haujikna sambai kangtak ta leiba yumnam Satyajit mangang chei kuntra taruk ni hairi miyoy sidagi kapa yariba nongmai maru 9 ga nongmai maru mapan ga loina na .22 caliber revolver ama sufagat pangam le hairi Haujik sanabagi pauda United States, Canada amadi Mexico ni yumboiduna chathariba FIFA World Cup lisingani kun gadaruki group match ta France, Norway, Argentina mai pakrai tournament asigi haukiba nongyai matung pung 12 makhai da sanakiba match ta France na Senegal bo panjal ahum amada mai thiba pikhiba ga loinana ayu angan ba pung ahum makhai daba matamda Norway na Iraq bu panjal mari amada mai thiba pikhi
ngasi ayo pung 3:30 da sanakhiba match na Argentina na Algeria bo panjal 3-0 da maithiba pikhi hauzik Austria amadi Jordan akan mamong da lamba taunari match ki minute marifu chatpa fawbada Austria na panjal ani Jordan na panjal ama challi chathariba World Cup asigi ngasi sanakadaba group match ta numidang pung 10:30 taba matamda Portugal amadi DR Congo lamba taunaragani loinana nongyai matung pung 1:30 taba matamdana England amadi Croatia ayu angan ba pung 3:30 taba matamdana Ghana amadi Panama lamba taunaragani hayeng ayu pung 3:30 taba matamda Uzbekistan amadi Colombia lamba taunaragani loinana ayu pung 4:30 taba matamdana Czechia amadi South Africa ni na lamba taunaragani Matang Swaisada Bulletin Solution Jare Manipur ma Somalim gi tuwan ba mafam sing da thokli ba ipaw sing dama Impact News Meeting ta lebiyo Siri Siri Gaurachandra Namaha Purwashram de Kwai Pumna